Manipur ki Chief Minister N Biren Manipur da thokliba irang asi tha taruki manungda waroisinpur lagani haina phongdokhibaga matungda mangna furup ani gi marakta watiam nanaba hapkiba BJP ki MLA Dipu Gangmei na Houjik Oiriba Phibham Ashida santigi waroisinpur pahaibase aruba thaudang amani wari saba araiba nati haina phongdorakli ngarang amuk irang kansilakpa ubadagi MLA na The print pau seda phongdokhibaga Matang ina koki militant singna Imphal West ki kautrukta drone sijinaduna bombing tawrapada nupi ama yauna miyoi ani hatkiba oiraliba irangi phibam asi yenglurabadi Houjik santigi wari sanaba hongtokpa matam chade matang asida central laingakna akaknaba wari ama lobinaba pukning chinsinlakli tha tara taruk helab irang asida miyoi sani kuntrarom laikhidre atai kaya amana asopan nangkre amadi miyoi lising kaya amana laifam laitaduna relief camp sing da sangjapam lauduna leiri central laingang na athupa warep lobinaba phongdokladuna state asigi miyoi sing noma kangdana sinaba thadokpadi pamde haiki MLA na makha tana phongdokhibada Hingsa kangkhalakpa matam asida santigi wari saba hongtokpa asi yama luba tanja amani maramaduna centeragi leader singda thajaba thamlaga Manipur da athuba matamda santi purnaba appeal tauki